ꯆꯦꯗꯕꯨ ꯆꯥꯕ ꯌꯥꯔꯒ ꯂꯣꯏꯔꯦ. ꯌꯦꯟꯗꯦꯝꯁꯤꯗꯤ ꯑꯥꯏꯔꯟꯒꯤ ꯁꯔꯨꯛꯁꯨ ꯌꯥꯝ ꯌꯥꯎꯕꯅꯤꯅ ꯑꯅꯥꯕ ꯃꯤꯗꯗꯤ ꯌꯥꯝ ꯀꯥꯟꯅꯔꯅꯤ. ꯍꯩꯃꯥ, ꯉꯁꯤꯗꯤ ꯆꯥꯛꯁꯦ ꯑꯩꯅ ꯊꯣꯡꯒꯦ ꯈꯜꯂꯒ ꯇꯌꯥꯏꯅꯁꯨ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯀꯗꯕꯅꯤꯅ ꯑꯩꯅ ꯊꯣꯡꯉꯨ ꯍꯥꯏꯕꯅꯦ. ꯁꯨꯝ ꯑꯇꯩ ꯅꯨꯃꯤꯠꯄꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯊꯕꯛ ꯆꯠꯀꯗꯕ ꯅꯨꯃꯤꯠꯇꯗꯤ ꯑꯩꯅ ꯅꯠꯇ꯭ꯔꯗꯤ ꯁꯨꯝ ꯈꯔ ꯍꯥꯎꯅꯁꯨ ꯆꯥꯅꯤꯡꯕ ꯃꯥꯜꯂꯦ. ꯃꯌꯥꯝꯅ ꯊꯣꯡꯕꯗꯒꯤ ꯑꯩꯅ ꯊꯣꯡꯕꯅ ꯍꯦꯟꯅ ꯍꯥꯎꯋꯦꯁꯨ ꯍꯥꯏ. ꯁꯥꯎ ꯌꯥꯗꯦꯀꯣ ꯏꯅꯥꯎ, ꯑꯩ ꯇꯧꯔꯒꯦ. ꯑꯁ, ꯅꯪ ꯌꯦꯟꯗꯦꯝꯁꯦ ꯎꯔꯒꯅꯦ ꯏꯁꯥꯁꯦ ꯁꯥꯒꯠꯆꯕꯅ. ꯑꯩ ꯇꯧꯔꯒꯦꯁꯦ. ꯌꯥꯔꯦ ꯌꯥꯔꯦ ꯏꯅꯥꯎ, ꯑꯩ ꯇꯧꯍꯧꯔꯒꯦ. ꯐꯔꯦ ꯏꯆꯦ, ꯏꯟꯖꯥꯡꯗꯣ ꯏꯆꯦ ꯌꯥꯏꯃꯒ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯊꯣꯡꯕꯤꯍꯧꯔꯣ. ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯆꯠꯇ꯭ꯔꯤꯀꯥꯟꯗ ꯃꯐꯩꯔ ꯀꯩꯅꯣꯝꯃ ꯂꯧꯍꯜꯂꯨꯈꯤꯒꯦ. ꯋꯥ ꯉꯥꯡꯕꯀꯥꯁꯨ ꯍꯩꯕ ꯁꯥꯔꯤ. ꯆꯍꯤꯗꯤ ꯀꯥꯛ 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 ꯂꯥꯎꯔꯕꯅꯤꯅ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯐꯥꯔ ꯂꯩꯁꯜꯂꯒ. ꯂꯣꯟ ꯂꯣꯟ ꯆꯥꯕꯒꯤ ꯍꯩꯅꯕꯤꯗꯣ ꯆꯥꯛꯈꯨꯝꯁꯤꯗ ꯌꯧꯕ ꯍꯧꯔꯦꯅꯦ. ꯐꯔꯦ ꯐꯔꯦ, ꯑꯍꯟ ꯑꯃ ꯑꯣꯏꯕꯒꯤ ꯆꯥꯛꯈꯨꯝꯁꯤꯗ ꯑꯩꯒꯤ ꯔꯥꯏꯠ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯋꯥ ꯉꯥꯡꯗ ꯇꯥꯕꯅꯤꯅ. ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯗꯤ ꯍꯟꯅꯨꯕꯗꯨꯅ ꯊꯣꯛꯍꯟ ꯉꯥꯛꯇꯅꯤ. इमुंग खुदिंगदा तत्तना थोक्तुना ले जा VCD पौना बाजारदा DVD कैसेट रिलीज तौजरगनी. ꯀꯩꯅꯣ ꯇꯧꯕ? सोइबेनी. ꯅꯃꯤꯠꯇꯣ ꯅꯠꯇꯅ ꯌꯦꯡꯉꯝꯅꯤꯅ ꯑꯩꯒꯁꯦ ꯂꯣꯏꯅ ꯈꯥꯏꯔꯤꯅꯦ. ꯁꯤꯂꯥꯎ ꯁꯤꯂꯥꯎ. ꯅꯇꯩꯃ ꯑꯩꯉꯣꯟꯗ ꯅꯦꯠꯂꯒ ꯂꯥꯏꯕꯛ ꯀꯇꯟ ꯆꯠꯂꯤꯗꯨꯕꯨ ꯅꯪ ꯇꯧꯏꯗꯨꯕꯨ ꯆꯨꯝꯃꯤꯕ꯭ꯔꯣ? ꯏꯆꯦ, ꯁꯥꯎꯕꯤꯅꯨ. ꯑꯩꯈꯣꯏ ꯇꯥꯇꯣꯟꯁꯦ 이따이 ꯑꯍꯟ ꯍꯣꯏ 이따이 ꯌꯥꯏꯃ ꯍꯣꯏꯅꯅꯦ ꯂꯨꯅ ꯇꯧꯃꯟꯗꯅ ꯈꯔ ꯄꯪꯖꯕꯅꯦ. ꯇꯥꯇꯣꯟ, 이ꯆꯦꯒꯤꯁꯦ ꯃꯈꯣꯡꯗ ꯅꯦꯠꯂꯨꯕꯒꯤ ꯈꯣꯏꯔꯝꯍꯟꯅꯤꯡꯉꯤ ꯃꯥꯜꯂꯦ. ꯑꯝꯇ ꯈꯣꯏꯔꯝꯕꯤꯌꯨꯗꯅ. ꯑꯦ ꯉꯥꯏꯈꯣ ꯇꯥꯇꯣꯟ, ꯅꯨꯄꯤꯁꯤꯗꯤꯅꯦ ꯁꯣꯛꯅꯕ ꯁꯝꯅꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯦ. ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯆꯠꯊꯔꯒ 치야지보. ꯈꯤꯇꯪꯒ. 야르게도 샤이드 좀 그러면. ꯌꯥꯔꯦ ꯌꯥꯔꯦ. ꯈꯣꯏ ꯇꯣꯝꯕꯁꯤꯗꯤ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯃꯇꯩꯃꯗꯒꯤ ꯈꯨꯔꯝꯕ ꯃꯥꯅꯤꯅꯦ. ꯑꯗꯨꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯩꯗꯧꯕꯒꯤ ꯊꯕꯛ ꯃꯪꯒꯣꯜ ꯑꯣꯏꯔꯣꯏꯗꯣꯏꯅꯣ? 이태면 자우기. इहुलगी आर्टिस्ट टीमगी अनौब खुदोल चाखुंगी लान. ꯀꯩꯅꯣ ꯇꯧꯕ? 소이베니. ꯅꯃꯤꯠꯇꯣ ꯅꯠꯇꯅ ꯌꯦꯡꯉꯝꯅꯤꯅ ꯑꯩꯒꯁꯦ ꯂꯣꯏꯅ ꯈꯥꯏꯔꯤꯅꯦ. ꯁꯤꯂꯥꯎ ꯁꯤꯂꯥꯎ. ꯅꯇꯩꯃ ꯑꯩꯉꯣꯟꯗ ꯅꯦꯠꯂꯒ ꯂꯥꯏꯕꯛ ꯀꯇꯟ ꯆꯠꯂꯤꯗꯨꯕꯨ ꯅꯪ ꯇꯧꯏꯗꯨꯕꯨ ꯆꯨꯝꯃꯤꯕ꯭ꯔꯣ? 이ꯆꯦ, ꯁꯥꯎꯕꯤꯅꯨ. ꯑꯩꯈꯣꯏ ꯇꯥꯇꯣꯟꯁꯦ 이따이 ꯑꯍꯟ ꯍꯣꯏ 이따이 ꯌꯥꯏꯃ ꯍꯣꯏꯅꯅꯦ ꯂꯨꯅ ꯇꯧꯃꯟꯗꯅ ꯈꯔ ꯄꯪꯖꯕꯅꯦ. ꯇꯥꯇꯣꯟ, 이ꯆꯦꯒꯤꯁꯦ ꯃꯈꯣꯡꯗ ꯅꯦꯠꯂꯨꯕꯒꯤ ꯈꯣꯏꯔꯝꯍꯟꯅꯤꯡꯉꯤ ꯃꯥꯜꯂꯦ. ꯑꯝꯇ ꯈꯣꯏꯔꯝꯕꯤꯌꯨꯗꯅ. ꯑꯦ ꯉꯥꯏꯈꯣ ꯇꯥꯇꯣꯟ, ꯅꯨꯄꯤꯁꯤꯗꯤꯅꯦ ꯁꯣꯛꯅꯕ ꯁꯝꯅꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯦ. ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯆꯠꯊꯔꯒ 치야지보.ꯈꯤꯇꯪꯒ. 야르게도 샤이드 좀 그러면. ꯌꯥꯔꯦ ꯌꯥꯔꯦ. ꯈꯣꯏ ꯇꯣꯝꯕꯁꯤꯗꯤ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯃꯇꯩꯃꯗꯒꯤ ꯈꯨꯔꯝꯕ ꯃꯥꯅꯤꯅꯦ. ꯑꯗꯨꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯩꯗꯧꯕꯒꯤ ꯊꯕꯛ ꯃꯪꯒꯣꯜ ꯑꯣꯏꯔꯣꯏꯗꯣꯏꯅꯣ? 이태면 자우기. ꯁꯤꯕꯨ ꯔꯤꯇꯥꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ ꯃꯥꯅꯦ. ꯑꯗꯣ ꯔꯤꯇꯥ ꯃꯁꯥꯗꯤ ꯆꯠꯊꯣꯛꯈꯤꯅꯦ. ꯌꯥꯅꯤ, ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯣ. ꯀꯥꯈꯠꯄꯤꯔꯣ. ꯅꯪꯅ ꯔꯤꯇꯥꯒꯤ ꯀꯅꯥ? ꯑꯩꯅ ꯔꯤꯇꯥꯒꯤ ꯅꯨꯄꯥꯅꯦ. ꯑꯗꯣ ꯁꯣꯝꯅ ꯀꯅꯥ? ꯑꯩꯁꯦ ꯅꯣꯏꯅ ꯅꯨꯡꯇꯤꯒꯤ ꯏꯁꯨ ꯄꯤꯕ ꯊꯤꯀꯥꯗꯥꯔꯗꯣ ꯑꯗꯨꯒꯤ ꯅꯨꯄꯤ. ꯃꯦꯗꯥꯝ, ꯁꯣꯝꯅ ꯌꯥꯔꯦ ꯌꯥꯔꯦ. ꯑꯩ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ. ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯦ? ꯅꯪ ꯂꯩꯅ ꯂꯩꯅ ꯅꯪꯒꯤ ꯅꯨꯄꯤꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯆꯠꯂꯤꯕ ꯂꯤꯆꯠꯁꯦ ꯅꯪꯕꯨ ꯅꯃꯥꯏꯗꯣꯏ ꯀꯥꯏꯗ꯭ꯔꯣ? ꯅꯣꯏ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ. ꯃꯇꯨ ꯋꯥꯔꯛꯄ ꯉꯝꯗꯕ. ꯃꯦꯗꯥꯝ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯒ ꯑꯩꯒ ꯏꯁꯥ ꯌꯥꯅꯔꯒ ꯆꯠꯆꯕꯅꯤ. ꯀꯩꯅꯣ ꯌꯥꯅꯕ ꯍꯥꯏꯗꯤ? ꯅꯣꯏꯒꯤ ꯅꯇꯩ ꯅꯅꯥꯎꯗ ꯌꯥꯅꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ. ꯑꯣ, ꯅꯣꯏꯗꯤ ꯅꯣꯏꯒꯤ ꯅꯇꯩ ꯅꯅꯥꯎ ꯆꯪꯗꯅ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯐꯥꯔꯤ ꯑꯣꯏꯔꯦ.
ꯑꯩꯅ ꯀꯩꯗꯧꯔꯛꯀꯦꯗꯣ ꯅꯣꯏ ꯌꯦꯡꯉꯨ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯂꯩꯔꯝꯃꯗꯤ ꯉꯁꯤ ꯈꯪꯒꯗꯝ ꯃꯁꯛꯀꯨ ꯐꯅ ꯐꯖꯔꯤ ꯀꯩꯕ ꯍꯥ ꯀꯩꯁꯨꯝ ꯍꯥꯏꯗꯦꯗ ꯐꯖꯩ ꯍꯥꯏꯕꯅꯤꯗ ꯀꯔꯤ ꯃꯤ ꯁꯤꯠꯇꯕ ꯆꯥꯛꯈꯨꯝꯒꯤ ꯂꯥꯟ ꯃꯤꯌꯥꯝꯅ ꯗꯤꯚꯤꯗꯤ ꯑꯃꯃꯝꯇꯪ ꯂꯩꯕꯤꯗꯨꯅ ꯅꯧꯅ ꯊꯣꯛꯂꯛꯂꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯅꯃꯤꯠꯇꯣ ꯅꯠꯇꯅ ꯌꯦꯡꯉꯝꯅꯤꯅ ꯑꯩꯒꯁꯦ ꯂꯣꯏ ꯅꯦꯈꯥꯏꯔꯤꯅꯦ ꯁꯤꯂꯥꯎ ꯁꯤꯂꯥꯎ ꯅꯇꯩꯃ ꯑꯩꯉꯣꯟꯗ ꯅꯦꯠꯂꯒ ꯂꯥꯏꯕꯛ ꯀꯇꯟ ꯆꯠꯂꯤꯗꯨꯕꯨ ꯅꯪ ꯇꯧꯏꯗꯨꯕꯨ ꯆꯨꯝꯃꯤꯕ꯭ꯔꯣ ꯏꯆꯦ ꯁꯥꯎꯕꯤꯅꯨ ꯑꯩꯈꯣꯏ ꯇꯥꯇꯣꯟꯁꯦ 이따이 ꯑꯍꯟ ꯍꯣꯏ 이따이 ꯌꯥꯏꯃ ꯍꯣꯏꯅꯅꯦ ꯂꯨꯅ ꯇꯧꯃꯟꯗꯅ ꯈꯔ ꯄꯪꯖꯕꯅꯦ ꯇꯥꯇꯣꯟ 이ꯆꯦꯒꯤꯁꯦ ꯃꯈꯣꯡꯗ ꯅꯦꯠꯂꯨꯕꯒꯤ ꯈꯣꯏꯔꯝꯍꯟꯅꯤꯡꯉꯤ ꯃꯥꯜꯂꯦ ꯑꯝꯇ ꯈꯣꯏꯔꯝꯕꯤꯌꯨꯗꯅ ꯑꯦ ꯉꯥꯏꯈꯣ ꯇꯥꯇꯣꯟ ꯅꯨꯄꯤꯁꯤꯗꯤꯅꯦ ꯁꯣꯛꯅꯕ ꯁꯝꯅꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯦ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯆꯠꯊꯔꯒ 지하지보. ꯈꯤꯇꯪꯒ 야래 그대로 샤이 좀 그러면. ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯈꯣꯏ ꯇꯣꯝꯕꯁꯤꯗꯤ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯃꯇꯩ ꯃꯇꯩꯒꯤ ꯈꯨꯔꯝꯃꯤ ꯃꯥꯅꯤꯅꯦ ꯑꯗꯨꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯩꯗꯧꯕꯒꯤ ꯊꯕꯛ ꯃꯒꯨꯟ ꯑꯣꯏꯔꯣꯏꯗꯣꯏꯅꯣ 이때면 저기 ꯑꯔꯦ ꯆꯠꯂꯣ ꯁꯥꯏꯗ 그이유네. 그이유는 강이 와도 하. 이문두다 낭나 한내는 레르가 마마두는 너원의 와 따나드나 그나다 따나더리. ꯌꯥꯔꯦ ꯇꯥꯆꯧ 이마 바바기 낙달라하바네 아이블록슨 바보 ꯑꯩ ꯑꯉꯥꯡ ꯃꯕꯨꯛ ꯂꯥꯝꯃꯅꯤ ꯑꯝꯇ ꯌꯦꯡꯁꯤꯜꯂꯨꯈꯤꯒꯦ 헤이 ꯑꯉꯥꯡꯒꯤꯗꯨꯗꯤꯅꯦ ꯑꯩꯅ ꯇꯧꯔꯁꯨ ꯌꯥꯏ ꯃꯣꯏꯒꯤ ꯊꯧꯒꯟꯗꯤꯅꯦ ꯅꯨꯄꯤ ꯅꯪꯅ ꯇꯧꯒꯗꯕ ꯃꯣꯏꯒꯨꯝꯕꯁꯤ ꯁꯤ ꯎꯔꯦꯗꯅ ꯕꯕꯨ ꯅꯣꯏꯒꯤ ꯅꯇꯩꯃ ꯑꯍꯟ ꯆꯍꯤ ꯁꯨꯗꯅ ꯌꯨꯝ ꯄꯥꯟꯕꯤꯗꯣ ꯉꯛꯈꯥꯅ ꯉꯥꯔꯦꯜ ꯍꯧꯕꯤꯗꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯣꯏ ꯅꯇꯩꯃꯁꯦ ꯌꯥꯝ ꯐꯠꯇꯦꯅ ꯆꯍꯤꯗ ꯌꯦꯡꯅꯔꯨꯔꯗꯤꯅꯦ ꯑꯩꯅ ꯍꯜꯂꯝꯒꯅꯤ ꯂꯥꯛꯂꯤꯕ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 9 ꯄꯨꯖꯥ VCD ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯆꯥꯛꯈꯨꯝꯒꯤ ꯂꯥꯟ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯑꯁꯤ DVD ꯀꯦꯁꯦꯠꯇ ꯐꯪꯕꯤꯔꯒꯅꯤ